Class 10 and 12 tamliba mahiroi-singi maraibak tamba ngamdre emsu COVID-19 gi laina laisat thenganabagi pandamda matam sangna mahiloi-sing thingjinkiba asina class 10 amasung class 12 parikha thagadawiba mahiroi-singi maraibak tamba ngamdre haina emsu na phongdorole. MSU gi Publicity and Information Secretary na thadrok paserolamana hai laisat asina maram oirka matam sangna mahimasing tamphamsing thingduna lakpana tungi yumbi oirka doriba mahiroi kayagi maraibak tamba ngamdabagi phibam amada lagli. Phibam asida lengak amadi Education Department na lumna lobiduna thabak paikhatpagi mami hojik phawbagi oina miyamna uba phangdri. Serolesina makata na hairi Education Minister na India gi Nepal suba schedule da sankraba Manipur londa MPSC gi exam thaba yana ba cabinet ta pukhalagani haina phongdokhiba wafam adu MSU na taramna oi wafam asi thabak ta onthorakani haina MSU na thajaba thamli lamdam asigi mahimasing tambagi paring asida hojik oirakliba phibam asi matam chana lengaki mari lena basingna miyeng changba chungani karigumba changhaudrabadi tungi maraibak lepsagadoriba mahiroi singi luraba tanpham ama oiriba bosem kosem amadi atai board singna conduct toba class 10 amasung class 12 exam thakadoriba mahiroi sing parikha mayok naba ngamgadra haibaki wafam ama soidana thoglakani mahiroi singna achobo parikha asi mayok naba ngamnaba thorang amata hojik phawbagi oina lengakna paikhat pirakpagi mami udaba si lamdam asigi mahiroi singi yamna laibak thibani laina laisat asigi yengduna athingba thamlingai manungda private school singna online class toba yauna atai pambai sina duna mahiroi singbu mahimasin kharada oiraba sutakpi tambina ba honaba aikoina uba phangli aduba hojik oiriba phibam asida mahiroi singna karamna class 10 amadi 12 exam thagadoribano haibsi achobo wahangama oiri lengaki mahiloisang ayamba leiriba thagi salary chauna phangliba oja kayana hojik oirakliba phibam asida tumina lesinba chumde hojik uriba phibam asina tungi maraibak lepkadoriba lengaki mahiloisang da tamliba mahiroi singi damak mari lenaba authority singna kari khalibage haibadu khangningi lengaki Education Department gi yathangai duna leithokpa lairik tamba phangdraba class toba yadraba mahiroi sing asigi kari karamna lairik tamba phanganba yaba haiba wakhal amata puthoktana leina asibu kiribani haiduna mahiroi singi kari su khandana leithokpa oja sing adudi oja oibada matik chadraba singni haina MSU na lawi Imphal Mayol gi higher secondary khara online class tawriba sisu nongmagi chara tamduna masabu lairik tamhanaba honajariba imung singda smartphone leitabana maram oiraga class tawba ngamdre haibagi wakat kaya lagli lamdam asigi mahiroi singbu maroina lengaki mahiloi singda tamliba mahiroi sing asi smartphone paiba ngamdaba kaya amasu yaubana lengakna mahiroi punumak cover tawba ngamgadaba mechanism ama puthokpiraga telaba su tena tha khara asida mahiroi singbu takpi tambi honaba honaba si yamna tangai phade haina MSU na hairi Sahi asigi March thagi aroi basayol dagi malem sinba thungna sandorkhiba tamthirba laina laisat ama oiriba COVID-19 thengnanaba lamdam asida akanba lockdown tawkhibana lamdam asigi senmilon yauna hiram khudimakta chaitheng piduna lagli ngasi maksu tamthirba laina laisat asigi positive oiba masing lepa leitan hengalagli laina asina sibagi chang nonggi lepa leitan hengalagli nongmagi chara tanjaraga hingliba imung singda achobo chaitheng pibata natana hingnaba honabada laina laisat asibu tungoi naramlaga afang ba thabak su nomba amadi machida injang napi yonduna imung punaba honaba aikoi khudimangna uri Manipur gi khwaidigi chawba kaithel ama oiriba ima kaithel amadi kaithel asigi akoibada pot yonduna imung manung puramba du su laisat asina maram oiraga matam sangna kaithel phamba yadana lakliba asisu lengakna miyeng changbiu laina laisat asi laksinaba honabada matam sangna changadabana maram oiraga tungkoina chanaba yaba policy ama semba miyamna pami haina cherol asina makha tari aduga topa paw mana war crime gi aranba photo thagatpagi damak Australia na China da lalle haijanaba dabi tawkhre Afghanistan da Australian lanmi amana angang ama hatokpagi semjin sajinba photo ama social media da upload tawrakhibadagi Australian Prime Minister Scott Morrison na ngasi madugi aranba amasung yamna tuka chaningai oiba semjin sajinba photo thagatpagi damak Chinese sarkar na lalle haijagadabani haina dabi tawkhre war crime gi inquiry amaga mari leinana China na Australian Defence Force ki mayokta semjin sajinba photo thagathiba du Chinese Foreign Ministry na kakthakadabani haina Morrison na dabi tawki COVID-19 laisat ki matang de investigation chathaba karwar gi amadi atai issue kya gi matang da hokhiba matam khara sida China amasung Australia gi marakta yamna yengthinaragli masigi tension sing asigi marakta Chinese Foreign Ministry gi spokesperson Zhao Lijiana yaw macha ama paiba angang ama Australian lanmi amana makhori da I taiba thang thamlaga hatpagi photo ama social media da thagalaki Afghan mission amasung bandi singbu Australian lanmi singna hatokpa sida thamoi soi asigumba thausil asi aikhoina kanne yaning de amasung makhoida maral pinaba dabi tauri haina jauna photo aduga punna thagalaki
थासिगी अंगन बसरुक्ता ऑस्ट्रेलियन मिलिट्री की रिपोर्ट अमदा इंग 2009 दगी 2013 फाउबदा अफगान मिचम अमसुंग बंदी कुंथामापन हातोकपदा ऑस्ट्रेलियन लानमी खरा चेनै हाइना फोंदोखरबा मतुंगदा चाइना की माइकैदगी नातै चादबा थौसिल असि चथरखिबनी सेमजिन साजनबा फोटो अदुदा कीगनु नखोइदा इंथबा पोरकनबा अखोइ लाई हाइनासु इखि जाउना सोशल मीडिया दा थागलखिबा फोटो अदु अरानबा तुकचनिंगाइ ओइबा अमसुंग मयेक सेंगना खनबा हौबा अमनी चाइनीज सरकार न मसीगी पोस्ट असिगिदमक यामना इकाइफम थोइ पृथ्वी की लेबाकसिंगी मियेंगदा मसिना मखोइगी मिक्सर थियली हाइना मॉरिशन हाइकी चाइना न थागलखलिबा फोटो असि ऑस्ट्रेलिया मसा खुदिमक्ता यूनिफॉर्म सेटपा मिलिटरी ऑस्ट्रेलियन खुदिमक्ता खम थेंगना तुकचनिंगाइ ओइ चाइनीज फॉरेन मिनिस्ट्री की माइकैदगी लाले हाइजगदबनी अमसुंग पोस्ट अदु लथोकदबनी हाइना ऑस्ट्रेलिया न दाबी तौरी हाइना प्राइम मिनिस्टर ना हाइकी अदुगा अतोप पाव अमना लेंगाक की मही लोइसंगसिंगदा सोइदना मही तमहनबा मेमोरेंडम सीएमदा पिसिनख्रे स्टेट लेंगाक की एम्प्लॉई सिंगी मचा मसुसिंग लेंगाक की मही लोइसंगसिंगदा सुक्सोइ सोइदना मही तमहनबगी मतांगदा ngasi मनipuri स्टूडेंट्स फेडरेशन MSF ना मेमोरेंडम अमा चीफ मिनिस्टर दा पिसिनख्रे हाइरी हिरमसेगी मतांगदा क्वा कैथेल दा लैबा महिरोइ लुप असिगी मयाई लोइसंगदा पाउमिसिंगा उनबदा MSF के एडवाइजर ngarianbam milan maitaina manipur da leiriba lenga ki mahiloi sangsing asi phagat hanaba lenga ki mahiloi sangsing da lenga ki employee singi macha masu sing soidana tamhangadabani haina paliba lenga asina sok lising ani ga tara tereta lauthokrabasu ngasi phawda thabak taning thina onthokpa ngamdana leiri स्टेटस इदा लेरिबा लेंगा की स्कूल अमदी कॉलेज सिंग फगत हनबा लेंगा की एम्प्लॉई अमदी मियाम की मिहुत खुदिंग की मचा मसु सिंग लेंगा की स्कूल कॉलेज सिंग दा तमहनबा मथौ ताई मरुओइना मखोइ मखोइ की मचा मसु सिंग अदुना लेंगा की स्कूल कॉलेज दा तमलबा मतमदा लेंगा की स्कूल कॉलेज सिंग ना सिथरकपगी मरम अदु सोइदना खंगबा ngamgani मसिना लेंगा ना हुदोखिबा स्कूल फगत हनसी हाइबा मिसल अदुबुसु माइ पाखनबा ngamgani सिंदा खक्ता लेंगा की स्कूल कॉलेज कनगनी हाइना लाउबना करिगुम्बा मत कानाबा फंगलोय लोइना ना सही सिगी एनुअल स्टेटस ऑफ एजुकेशन रिपोर्ट 2020 ना मणिपुर की महिरोइ सिंग चादा मरफुदी प्राइवेट स्कूल दा तमलगा चादा कुन खक्ता लेंगा की स्कूल दा तमली हाइना फोंदोखिबा सि लेंगा ना लुमना लौदुना थबक तौबियु अदुगा ngasi लुप असिना पिसिलिबा मेमोरेंडम असिदा याउरिबा पॉइंट सिंग असिसु अथुबा मतमदा थबक तो ओंथोकपियु हाइना मखाताना अपील तौखि अदुगा तोप पावमना पुलिस स्टेशन हाइबसी लाइसंगनी राधेश्याम पुलिस स्टेशन हाइबसी असेंगबा लाइसंगनी अखोइगी अवाबा खुदिंग पुलिस स्टेशन दा चंगलबदी कोकपा ngamgani हाइना हाइरोकी MLA डॉक्टर थोकचोम राधेश्यामना फोंदोखरे हाइरो कॉन्स्टिट्यूएंसी की मनुंगदा लेबा नोंपोक सेंगाई पुलिस स्टेशन ना इंडिया पुंबगी ओइना सही एसिगी ख्वाइदगी फबा पुलिस स्टेशन ओइरे हाइना इंडिया गवर्नमेंट की मिनिस्ट्री ऑफ होम अफेयर्स ना लाउथोरकपदा हरावबा अमसुंग नुंगाइबा फोंदोलदुना MLA राधेश्यामना पुलिस स्टेशन अदुदा हक्थेंगना सत्तुना स्टेशन असिगी OC अमसुंग अतै ऑफिसर सिंग पर्सनल सिंगा वारी सानदुना मखोइबु पुंगनिंग थौगतकी मसामक IPS ऑफिसर अमा ओइरमबदगी पॉलिटिक्स दा खोंगदारखिबा MLA राधेश्यामना हाई हदक नोंपोक सेंगाई पुलिस स्टेशन ना ख्वाइदगी फबा पुलिस स्टेशन ओइरकपसी हाइरो कॉन्स्टिट्यूएंसी असिगी मियामदा नतना स्टेट असिगी सु चाउथोकजबा फावी महांगना हाइखी पुलिस स्टेशन असिगी टॉप टॉप मगुन खरा लेदुना माना असि बिरकपनी मियामना तंबदगी ताबदा पुलिस स्टेशन असिगी OC अमसुंग ऑफिसर सिंग असि मियामगा लोइनाबा हाइबा पुलिस की मतेंग मथौ तारकपदा खुदकता मतेंग पांगबा लाक्पीबा असिना सिंगबा टॉप टॉप गुन खरा लई हाइबा खंगले पुलिस अमसुंग मियामगी मरी असि हेना फरबा मतमदुदा खुनाइगी क्राइम क्या हंथबा ngamgadoribani नोंपोक सेंगाई पुलिस स्टेशन गिदी मियामगा मरी यामना फरे मसी थागतनिगाइनी तुंगदसु मसी ngakna चतनबा पुलिस अमसुंग मियामना होनमिनसी अखोइना वारबा मतमसिदा सेंबिबा मपुदा चंगजै धर्म खुदिमकना मागी मागी लाइसंगदा लाई खुरंबा चनै अदुबु पुलिस स्टेशन ददी धर्म खुदिमकी मिसिंग सुना लाई अखोइगी अवाबा पुंबसु पुलिस स्टेशन दा लाक्लबा मतम अदुदा कोकपंगामी अखोइगी खुनाइदा पामदबा थौदोक वाथोक थोक्तनबा पुलिस अमसुंग मियामगी मरी असि हेना फबा माइकैदा चटमिनसी हाइना MLA राधेश्यामना फोंदोखि अरोइबदा पाउबिलाई न्यूज रीडर की वीडियो बु यंगबिरिबा खुदिंगमकपु थागतचरी।